ꯂꯝꯗꯝ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯋꯥ ꯆꯩꯊꯦꯡꯅꯔꯤꯕ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕ ꯑꯊꯧꯕꯤꯁꯤꯡꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯆꯍꯤꯁꯤꯒꯤ ꯑꯣꯏꯅ ꯗꯤꯋꯥꯂꯤ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 10ꯗꯒꯤ ꯄꯨꯡ 10:10 ꯆꯠꯄ ꯐꯥꯎꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯃꯩ ꯃꯨꯠꯊꯠꯇꯨꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯇꯥꯛꯂꯁꯤ ꯍꯥꯏꯅ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯦꯒꯦꯟꯁ ꯗ ꯑꯦꯛꯁꯟ ꯑꯣꯐ ꯆꯦꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠ ꯑꯦꯟड ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯀꯤ ꯆꯦꯌꯔꯄꯔꯁꯟ ꯆꯅꯥ ꯂꯦꯝꯕꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯂꯥꯛꯂꯤꯕ ꯗꯤꯋꯥꯂꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10ꯗꯒꯤꯅ ꯄꯨꯡ 10:10 ꯐꯥꯎꯕ ꯃꯩ ꯃꯨꯠꯊꯠꯇꯨꯅ ꯏꯔꯝꯗꯝ ꯑꯁꯤ ꯍꯧꯖꯤꯛ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯇ꯭ꯔꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯅꯣꯡꯉꯥꯟꯗ꯭ꯔꯤꯕ ꯑꯍꯤꯡꯗ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯀꯌꯥꯗ ꯈꯪꯍꯟꯅꯕ ꯀꯪꯂꯩꯄꯥꯛꯀꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯑꯃꯗꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯗ ꯑꯋꯥ ꯃꯩꯁꯥ ꯅꯪꯂꯕꯁꯤꯡꯒꯤ ꯈꯟꯕꯤꯗꯨꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠ ꯑꯁꯤꯗꯁꯨ ꯆꯥꯛ ꯀꯧꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯤꯒꯅꯨ ꯍꯥꯏꯔꯗꯨꯅ ꯏꯁꯥꯒꯤ ꯌꯨꯝ ꯁꯣꯛꯇꯦ ꯍꯥꯏꯅ ꯂꯩꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯁꯤ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯉꯥꯛꯄꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯁꯪꯇꯥꯏꯅꯕ ꯉꯝꯂꯣꯏꯗꯧꯕ ꯑꯣꯏꯔꯕꯗꯤ ꯅꯨꯄꯤ ꯃꯤꯌꯥꯝꯅ ꯈ꯭ꯋꯥꯡꯗ ꯈ꯭ꯋꯥꯡꯆꯦꯠ ꯂꯥꯡꯗꯨꯅ ꯏꯔꯝꯗꯝ ꯀꯟꯅꯕ ꯍꯣꯠꯅꯔꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯈꯤ ꯃꯥꯡꯉꯩꯗꯒꯤ ꯍꯧꯅ ꯃꯩꯍꯧꯔꯣꯟꯗꯒꯤ ꯑꯩꯈꯣꯏ ꯌꯥꯝ ꯁꯥꯡꯅ ꯗꯤꯋꯥꯂꯤ ꯍꯥꯏꯗꯅ ꯃꯩꯒꯤ ꯀꯨꯝꯍꯩ ꯑꯃꯈꯛ ꯄꯥꯡꯊꯣꯛꯇꯅ ꯂꯥꯛꯏꯕ ꯈꯣꯠꯂꯤꯕꯁꯦ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯆꯩꯆꯠꯁꯤꯗꯗꯤ ꯑꯊꯧꯕ ꯑꯊꯧꯕꯤ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯏꯔꯩꯆꯥꯁꯤꯡꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯀꯪꯂꯩꯄꯥꯛꯁꯤꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10ꯗꯒꯤꯅ ꯃꯤꯅꯤꯠ 10:10 ꯐꯥꯎꯕ ꯃꯩ ꯃꯝꯕꯤꯔꯦ ꯍꯥꯏꯔꯒ ꯊꯧꯅꯥ ꯐꯕ ꯐꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯂꯣꯏꯅꯅ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯅꯤꯄꯨꯔ ꯀꯪꯂꯩꯄꯥꯛꯀꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯀꯤ ꯃꯤꯌꯥꯝꯁꯦ ꯑꯍꯤꯡꯗ ꯑꯣꯏꯗꯅ ꯂꯩꯔꯦ ꯅꯣꯡꯉꯥꯟꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯕ ꯁꯤꯒꯨꯝꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯂꯥꯛꯀꯗꯧꯔꯤꯕ ꯗꯤꯋꯥꯂꯤꯁꯦ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯇ ꯃꯩ ꯊꯥꯟꯕꯤꯒꯅꯨ ꯍꯥꯏꯕ ꯄꯥꯎꯖꯦꯜ ꯑꯁꯦ ꯄꯤꯖꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯤꯒꯨꯝꯕ ꯃꯤꯐꯝ ꯑꯁꯦ ꯐꯝꯖꯔꯤꯕꯅꯤ ꯄꯥꯡꯊꯣꯛꯆꯔꯤꯕꯅꯤ